ꯑꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯊꯥ ꯅꯝꯕꯔ 8 ꯃꯐꯝ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯀꯥꯞꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄ ꯅꯣꯡꯃꯩꯁꯦ ꯀꯥꯞꯊꯔꯛꯈꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯈꯤꯗꯅ ꯅꯣꯡꯃꯩ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯃ ꯂꯦꯞꯇꯅ ꯀꯥꯞꯄꯛꯏ ꯑꯗꯨ ꯀꯥꯞꯄꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯁꯨ ꯆꯠꯄ ꯌꯥꯗꯗꯅ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕꯁꯤꯅꯤ ꯕꯣꯝꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯦꯂꯤꯀꯣꯞꯇꯔ ꯆꯣꯄꯔ ꯀꯌꯥ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯔꯥꯎꯟ ꯑꯣꯏꯅ ꯄꯥꯏꯔꯒ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯎꯕ ꯄꯥꯎꯗꯝ kaya kina aikoy yengaga legidage aduga hariba asigumaba aikoy maitay pangat sinausingna aikoy laiba aikoy asigumaba masjid maraga sida aikoy matakta karaga dungaba aikoy miyamgi mating kanabagi thabak kaya so aikoy maitay pangat sinausingna chathari luchingba amagi rol laude haibasi miyamna adungaba thamko wafamne manipurgi tangdu laitaba fiyam adu karamba matamda porakadage yengaidro thogdu kaya thorokaba matam asi fawbada nakal anigi marakta aikoy misimina